Live session chathering the filter op toukhibagi asengba sakpham urakpadagi miyam pakhanakre. Chainagi amna maming lerebi content creator na live session chathering the filter op toukhibagi asengba sakpham urakpadagi miyam na pakhannabaga loinana magi follower kudak lag 1.4 hanthakre hairi. Report asing matungina Chainagi nupi asina beauty filter sinaduna tongan be activity kaya chathaduna haukiba chai kayagi mamangdi magi follower kaya sengwalaktuna lakhibani. Adubu live activity nupi aduna beauty filter sinaduna live session ama chathering ida ikang kangawdana beauty filter adu second kharagi op tawkhibada maki asengba saktam adu miyan uba phangkhibani. Asengba saktam aduga mamangdagi beauty filter sinaduna utkiba sakpam aduga yamna thina khenarambadagi follower singna maki longnam tawong adu yaningdabu uladuna follower oibadai khudakta tonakhibani. Nupi aduna beauty filter sinaduna maleng miyamda saghenbi nupi amagumna ulamkhiba adu beauty filter op tawkhibadagi ukiba asengba saktam urakkiba video adu hojik social media paksana viral oirakre hairi. Aduna nupi sing isagi asengba saktam doina upiu filter hatra kodan tawbinu ko filter heng op tawkhida adongjo mi miyam nong kinagini ko